Sininausing ibudokse khoirambala ambani sininausing gai sudum lakpiu koigi lakadabe ibudogi address jaga se karino haibda koigi Wainam Bazaar Thamban Mari College dagi kitang haidara kanda laibani Wainam Bazaar du dagi koigi mamang pang sanga kanda koigi water supply lagi rongani water supply du dagi right side room da satkadam right side room da koigi Wainam mamang lekai room da la kanda Wainam mamang lekai room dagi koigi kari haigani koigi right side room haigadam aduga sangbirakadabani isa inausing dasu imung manungsing dasu turai rei chanba koigi shaulang na ba koigi wakhan kari haigani phaksan ba dagi aki bana thalaba thanbe isa da phawba leidana ko wakhan chaning ta da ba imung manung shaulang na ba turai rei chanba wakhan thok da ba isa sing hainingu siningu singningu haibi yadab sing leiraga su lakpiu ibudoksibu khoirambiu soidana kanaba phangani aigi ani suba senen da yam toina dum thagasabani mafam singsi khoigi nambonam Wainam area duga Manipur yatai mafam da lairiba laisang sing maming chalaba maitaigi laifam len sing ase aduna ngasi ding hak sum koithomani ai nupi ge ibani sum lai khoiram ge haiduna ko adum khoiram basa lai ibani se khoiram da basu yadi Punsida isa sing inausing damai pakna ba haijening ba makhakna kaino habde expressway gi lambi se khoi sungau yog da yadi si yogdragadi mai pa oi hiram khuding makta aduna ibudau sigi koloi minglen asi akhoi gi tanglai hada hairaga khangai satra yungi ba mafam amasung ibudau gi mafam lairi ba sibu pung haiduna lai pung ni haiduna ibudau sigi koloi minglen se tanglai pung hairaga dumaina miamna khangai Arbu karigumba langnai masida miyoi kaya ama akhoi turai rei sanba aphaga phai sanba haibutare ko amasung wakhan thokdaba ana ek yamna yawbasi ibudoksigi mafam sida la akanda kokhiba kaya ama dumaina thengna kare ahalaman singna takpirambada ibudoksiga akhoi ibudok thangjinga yamna dumba mari ama leinabagi wafam amasu ahan singna dumaina takpiri aduna ibudauksigi amuke supanjaki koloi minglendi tanglai hada hairaga dumaina khangnabani adubu pung dalai haiduna lai pung dalai haiduna ibudoksibu tanglai pung hairaga dumaina miyamni hena khangnai ibudoksi lai haraudi khoirami koigi ingagi humni panbada natra sume yes ha lamtagi yes lamtagi humni panbada noma khaktang khoirami Satra singsi yang biu sinausi hataki sahigi kalamba sing mafam Manipur gi mafam dagi adumba laga aduna sahi amda muktang khoirami adudagi hena khoirambasi yade ko adi ibudogi di haraudi subnagi khoirambasi khaktang ni sinausi sangak pana sinanoksing ibudau khoirambase asomdagi sangakadam aduga thokpana somna kansidagi koira kande sinanoksing thokadabani ko sisini khoi ibudaugi mafam ngaktani aduna atopa khundagi kari sinanoksing khoirambige khotke na hairaga su akhoigi ibudau sigi lai committee gi miyoi lairi ko akhoigi Wainam khunsigi miyoi singna ibudau sigi yengsan ba haibutare asina singba loina tawri aduna lai committee gi miyoi sing lai sininausing aduna karigumba ibudausibu khoiramningba kholaningba lairagasu akhoi lai committee gi miyoi sing hana tanabiu ko aduga lai harau akhoi lai khoirambagi sahi mutang da amutang ibudausi khoiramjabagi numita tarakpa adudasu lai committee da adomna satrana singba kaningba khoningba lairagasu adum mangjaunana sinauksing adum singakpa yagani ko haibidi yumdagi amu puthok pusin tawbado farag yamna tabanina aduna khoigi satrana singba admaina kaningba lairaga su hana mangjaunana pau phaubirakpa yagani sinauksing hayengdagi di soidana ai video sin nungai bi interesting oiba mayam ama thagalakani aduna marak da su
sumaina khara koi thok tabe adi khara sa thok tabe adi karino haibda hantak se mise sokchalak pa taseng nadi thamu admaina pothau ka haibu jani maduda mise sokchalak pisna maram moiraga maruina ai live ayamba wena thajarak pani aduna hayeng dagi di video sang naina dum siniraw singkai dum thagalak na bai hona jage ko duga maram marakta live su yaugdab su yadi maram di karino haibda isa inaw singna taning bana ma adaga aina ngangning bana ma si geni ko isin inaw sing ibudhoge aduga somna kan sida sangadaba sona kan sida sanga kan sida ibudhog sia somda khairam ma kan da somda round koira kan da thopi rakadab ko akoina ladies no enam thamamari college mama awang lekai haira khangnei sisna mamang lekai sana ko ibudau tanglei pung khubam ko mana sakre nana somda salaga suisin no sim pothabam adinga ohong nga da haira so ohong asaw pa degi pat ki sana thakna ba kari kari da laige khot ke haira so som sai salaga na pat mayam am leikre wainam ki sinok sing adu ko lakpa yamna nuai ba mafam potha pa na sing ba koirak pa na sing ba